Manipur Da Thokpa Erangna North-East State Sing Maruoina Assam da Mari Leina-Hanba Yaroi State Sing Wakhal pukning-da amata oina reason asida leirabasu tongan mamafam singda leibani haina Assam gi Chief Minister Himanta Biswa Sarma na phongdokhre Assam gi Kaziranga da chathariba International Tourism Mart da ngasi saruk yaraduna wa ngangbada wafam asi phongdokhibani Chief Minister Himanta Biswa Sarma na makha taraduna North-East da leiriba state sing asi masa gi top-toppa masak leizaba amadi tongan mafam singoy na leibani haibasi aikhoina kauroidabani Manipur da Thokpa thodok amadi hingsana Assam gi Kaziranga natraga Manaska Mari Leina-Hanba haibasi achumba nate amadi kanadabada nungnangba wakhal sagatpa oigani haiki mahakna hai state sing asi emotion amadi culture gi lamda naknarabasu top state amamam oina leiribani Chief Minister Himanta Biswa Sarma gi wafam asi handak Assam ga lamkhei tainariba Manipur gi Jiribam district da thokkiba hingsa gi thodok sing gi matung tarakpada phongdorakpa oiri